ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ 12 ꯁꯨꯕ ꯃꯇꯥꯡ ꯑꯃꯒꯤ ꯃꯇꯧ ꯑꯃꯅ ꯇꯝꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃꯅꯤ, ꯑꯗꯨꯒ ꯃꯤ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥꯒ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡ ꯑꯃꯃꯝ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯔꯛꯄ ꯋꯤꯜ ꯑꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯇꯝꯕ ꯍꯥꯏꯕ ꯙꯔꯃꯁꯤꯗ ꯆꯪꯏ꯫ ꯃꯁꯥꯒꯤ ꯂꯣꯏꯅꯔꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯑꯗꯨꯅ ꯇꯝꯕꯗꯒꯤ ꯃꯥꯒꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯆꯨꯅꯗꯨꯅ ꯆꯠꯂꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯀꯧꯅꯩ꯫ ꯁꯪꯒꯅ ꯃꯤꯑꯣꯏꯕꯕꯨ ꯑꯀꯟꯕ ꯁꯝꯕꯜ ꯑꯃ ꯑꯣꯏꯗꯨꯅ ꯊꯤꯡꯗꯨꯅ ꯃꯥꯕꯨ ꯄꯨꯏ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯇꯧꯏꯒꯨꯝꯕꯁꯨ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯄꯨꯝꯊꯤꯡ ꯊꯤꯡꯉꯨꯕꯗꯤ ꯑꯔꯨꯕ ꯑꯃꯅꯤ꯫ ꯃꯇꯝ ꯀꯌꯥ ꯊꯤꯡꯗꯨꯅ ꯊꯝꯃꯨꯔꯕꯁꯨ ꯂꯩꯄꯥꯛꯇ ꯇꯥꯗꯨꯅ ꯀꯪꯗꯨꯅ ꯂꯩꯔꯕ ꯃꯔꯨꯅ ꯀꯨꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯌꯣꯜ ꯆꯣꯡꯕꯒꯨꯝꯅ ꯑꯃꯒꯤ ꯃꯇꯧ ꯎꯔꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯃꯒꯨꯟ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯤꯑꯣꯏꯕꯅ ꯃꯥꯅ ꯇꯧꯊꯣꯔꯛꯄ, ꯉꯥꯡꯊꯣꯔꯛꯄ, ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯃꯆꯨ ꯑꯗꯨ ꯎꯠꯂꯛꯏ꯫ ꯃꯥꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯟꯅ ꯎꯠꯂꯛꯏ꯫ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯃꯈꯨꯠꯅ ꯄꯣꯠ ꯑꯃ ꯂꯧꯔꯒ ꯃꯌꯥꯗ ꯊꯥꯗꯕ ꯍꯦꯛ ꯍꯩꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯎꯠꯄ ꯍꯧꯔꯛꯏ꯫ ꯃꯗꯨ ꯑꯁꯤꯡꯕ ꯃꯤꯅ ꯈꯪꯏ, ꯑꯗꯨꯅ ꯑꯉꯥꯡꯕꯨ ꯅꯤꯡꯊꯥꯗ ꯈꯪꯏ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯥꯗ ꯈꯪꯏ ꯍꯥꯏꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯕꯛ ꯃꯆꯦꯠ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯪꯏ ꯍꯥꯏꯕ ꯑꯥꯔꯊꯅꯤ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗ ꯃꯤ ꯈꯨꯗꯤꯡ ꯑꯁꯤ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯂꯣꯏꯅꯔꯛꯂꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯌꯥꯎꯗꯅ ꯃꯤ ꯑꯣꯏꯅ ꯄꯣꯛꯄ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯁꯃꯥꯖꯅ, ꯃꯃꯥ ꯃꯄꯥꯅ, ꯁꯪꯒꯅ ꯑꯣꯟꯅ ꯇꯩꯅꯅ ꯊꯝꯕꯤ꯫ ꯄꯨꯛꯅꯤꯡ ꯑꯗꯨꯒꯤ ꯒꯨꯟ ꯑꯗꯨ ꯐꯨꯗꯣꯛꯄ ꯉꯝꯗꯅ ꯃꯥꯡꯅꯈꯤꯕꯁꯨ ꯑꯌꯥꯝꯕꯅꯤ꯫ ꯍꯨꯔꯥꯟꯕꯗ ꯄꯤꯊꯣꯔꯛꯄ ꯅꯤꯄꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥꯌꯦꯜꯅ ꯃꯨꯠꯊꯠꯇꯨꯅ ꯊꯝꯈꯤꯕꯗꯤ ꯂꯩꯕꯥꯛꯀꯤ ꯃꯪꯒꯣꯟꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯔꯧꯁꯤꯡ ꯆꯥꯎꯕ ꯅꯤꯄꯥ ꯑꯃꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯁꯨ ꯂꯩꯕꯥꯛꯀꯤ ꯑꯃꯥꯡꯕꯅꯤ, ꯄ꯭ꯔꯤꯊꯤꯕꯤ ꯃꯌꯦꯡ ꯇꯥꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯗꯨꯅ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯥꯎ ꯑꯄꯨꯝꯕ ꯂꯧꯖꯗꯨꯅ, ꯄ꯭ꯔꯤꯊꯤ ꯀꯣꯏꯗꯨꯅ ꯃꯤꯒꯤ ꯃꯇꯧ ꯎꯔꯨꯔꯒ ꯃꯔꯩꯕꯥꯛꯀꯤ ꯃꯪꯒꯜ ꯑꯣꯏꯅꯕ ꯅꯣꯝꯅꯤꯡꯕ ꯃꯕꯨꯛꯀꯤ ꯑꯉꯥꯡ ꯑꯃꯅ ꯑꯃꯝꯕ ꯂꯩꯆꯤꯜ ꯃꯊꯛꯇ ꯑꯋꯥꯡꯕ ꯅꯣꯡꯗꯣꯟꯗ ꯊꯣꯛꯈꯤꯕ ꯊꯥꯖꯒꯨꯝꯗꯨꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯋꯥꯒꯤ ꯀꯥꯡꯊꯛ, ꯆꯔꯨꯒꯤ ꯃꯣꯝꯄꯥꯛ ꯃꯊꯛꯇ, ꯄꯣꯝꯐꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯃꯥꯡꯈꯤꯕ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯥꯡꯅꯤꯡꯉꯥꯏ, ꯑꯁꯤꯕꯨ ꯍꯦꯟꯅ ꯋꯥꯅꯤꯡꯉꯥꯏꯕꯨ, ꯑꯁꯨꯛ ꯅꯤꯡꯉꯝꯗꯅꯤꯡꯉꯥꯏꯕꯨ ꯀꯅꯥꯒꯤ ꯅꯥꯀꯣꯡꯅ ꯇꯥꯍꯧꯕꯒꯦ? ꯃꯅꯤꯡꯇꯝꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯑꯣꯏꯗꯨꯅ ꯃꯥꯅ ꯅꯤꯡꯉꯤꯕ ꯄꯤꯊꯣꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯧꯁꯤꯡ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯆꯕꯗ ꯇꯦꯡꯕꯥꯡꯕꯤꯕ ꯉꯝꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯀꯌꯥ ꯃꯪꯒꯜ ꯑꯣꯏꯒꯕ! ꯃꯥꯕꯨ ꯂꯥꯏꯒꯨꯝꯃꯤ ꯍꯥꯏꯅ ꯅꯤꯡꯅꯕꯗꯤ ꯃꯥꯒꯤ ꯄꯥꯊꯣꯔꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯕꯨ ꯃꯤꯅ ꯂꯥꯏ ꯑꯣꯏꯅ ꯎꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯥꯏ ꯉꯥꯛꯇꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯒꯤ ꯍꯩꯅꯈꯤꯕꯗ ꯃꯤꯉꯣꯟꯗ ꯃꯤꯅ ꯂꯥꯏ ꯑꯣꯏ꯫ ꯃꯃꯤꯠ ꯇꯥꯡꯕ ꯅꯤꯄꯥ ꯑꯃꯅ ꯂꯕꯨꯛ ꯂꯝꯍꯥꯡ, ꯈꯨꯡꯒꯪ ꯈꯨꯟꯗꯣꯜ, ꯄꯥꯠ ꯀꯣꯝ, ꯈꯣꯡꯕꯥꯟ ꯀꯌꯥꯒꯤ ꯂꯝꯕꯤ ꯆꯠꯇꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯚꯤꯈꯥ ꯅꯤꯕ ꯉꯝꯃꯤ꯫ ꯑꯇꯝꯅꯕ ꯌꯨꯝꯒꯤ ꯃꯁꯛ ꯈꯪꯏ꯫ ꯑꯉꯥꯟꯕ ꯖꯒꯠ ꯑꯁꯤꯕꯨ ꯃꯥꯅ ꯑꯃꯝꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯃꯤꯠ ꯇꯥꯡꯂꯕ, ꯇꯣꯜꯂꯕ ꯃꯥꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯇꯥꯡꯗꯕꯗ ꯂꯥꯏꯃꯛ ꯑꯣꯏ꯫ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜꯅ ꯇꯦꯡꯕꯥꯡꯕꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏ ꯉꯥꯛꯄꯤꯕ, ꯃꯁꯥꯒꯤ ꯄꯤꯊꯣꯛꯄ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤꯗ ꯃꯅꯤꯡ ꯇꯧꯅ ꯆꯠꯄ ꯃꯤꯒꯤ ꯂꯩꯕꯥꯛꯅ ꯃꯗꯨ ꯅꯠꯇꯕ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯅ ꯃꯈꯣꯏꯗ ꯂꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯔꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯔꯩꯕꯥꯛꯅ ꯈꯨꯗꯝ ꯂꯩꯔꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯁꯥꯒꯤ
ꯄꯤꯊꯣꯔꯛꯄ ꯑꯃ ꯂꯣꯏꯅꯔꯛꯇꯕ ꯑꯃꯠꯇꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯣꯛꯇꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯋꯥꯠꯄ ꯑꯃꯁꯨꯡ ꯑꯅꯪꯕꯒꯤ ꯁꯪꯒꯅ ꯂꯝꯕꯤ ꯑꯄꯨꯝꯕ ꯃꯥꯡꯗꯨꯅ ꯇꯣꯛꯏ꯫ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯡꯇꯝꯕ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ, ꯁꯅꯥꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯤꯍꯥꯠꯄꯁꯨ ꯄꯣꯛꯄ ꯌꯥꯏ꯫ ꯃꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯋꯥꯠꯇꯕ ꯃꯥꯒꯤ ꯃꯇꯦꯡꯅ ꯍꯨꯔꯥꯟꯕ ꯂꯤꯆꯠꯇ ꯄꯤꯊꯣꯔꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯂꯩꯄꯥꯛ ꯄꯨꯟꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯉꯥꯛꯇꯨꯅ ꯃꯔꯩꯄꯥꯛ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯑꯣꯏꯕ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯅꯣꯡꯗꯣꯟ ꯈꯦꯠꯅ ꯃꯤꯡꯆꯠꯀꯤ ꯐꯨꯔꯥ ꯗꯂꯥꯜꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯅ ꯎꯍꯧꯕ ꯌꯥꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤꯊꯣꯔꯛꯄꯒꯤ ꯊꯕꯛ ꯂꯝꯕꯤꯒꯤ ꯃꯈꯜꯅ ꯌꯥꯝꯅ ꯍꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯕꯛ ꯑꯃꯒꯤ ꯉꯝꯈꯩ ꯑꯁꯤ ꯇꯥꯟꯅꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯀꯌꯥ ꯃꯥꯡꯗꯨꯅ ꯊꯕꯛꯀꯤ ꯉꯝꯈꯩꯗꯅ ꯃꯔꯩ ꯍꯧꯔꯕꯅꯤ꯫ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯅꯤꯄꯥ ꯑꯗꯨꯅ ꯇꯥꯟꯅꯕꯗ ꯑꯁꯤ ꯐꯥꯎꯕ ꯂꯨꯅꯔꯕ ꯊꯕꯛꯀꯤ ꯉꯝꯈꯩ ꯑꯁꯤꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯃꯤ ꯀꯌꯥꯅꯁꯨ ꯇꯥꯟꯅꯕꯗ ꯑꯣꯏꯔꯔꯣꯏ꯫ ꯑꯋꯥꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯄꯤꯊꯣꯔꯛꯄ ꯅꯤꯄꯥ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯦꯡꯕꯥꯡꯕꯤꯗ꯭ꯔꯕꯗꯤ ꯃꯉꯥꯜ ꯑꯗꯨ ꯆꯥꯎꯕ ꯉꯝꯗꯦ, ꯃꯁꯤ ꯑꯃꯥꯡꯕ ꯑꯣꯏꯗꯨꯅ ꯃꯥꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯃꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯑꯃ ꯍꯤꯡꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯩ ꯂꯩꯕꯅ ꯅꯥꯄꯤ ꯑꯗꯨ ꯁꯣꯡꯖꯕꯅꯤ, ꯅꯥꯄꯤ ꯑꯗꯨ ꯁꯣꯡꯕꯤꯕꯅ ꯀꯩ ꯂꯩꯕ ꯌꯥꯕꯅꯤ꯫ ꯀꯅꯥꯅ ꯀꯅꯥꯒꯤ ꯇꯦꯡꯕꯥꯡꯗꯦ ꯍꯥꯏꯕ, ꯌꯦꯠꯀꯦ ꯍꯥꯏꯔꯕꯁꯨ ꯇꯦꯡꯕꯥꯡꯉꯤ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯠꯅꯤ꯫ ꯑꯩꯒꯤꯗꯤ ꯇꯦꯡꯕꯥꯡꯗꯕ ꯂꯩꯇꯦ꯫ ꯇꯦꯡꯕꯥꯡꯅꯗꯕ ꯃꯐꯝꯗ ꯑꯃꯥꯡꯕ ꯊꯣꯛꯏ꯫ ꯇꯦꯡꯕꯥꯡꯅꯕ ꯃꯐꯝꯗ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯑꯣꯏꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯄ ꯃꯤꯡꯊꯣꯟꯕꯨ ꯐꯪꯂꯛꯏ꯫ ꯇꯦꯡꯕꯥꯡꯅꯕꯅ ꯅꯨꯡꯁꯤꯅꯩ, ꯅꯨꯡꯁꯤꯅꯔꯒ ꯑꯃꯠꯇ ꯑꯣꯏ, ꯑꯃꯠꯇ ꯑꯣꯏꯔꯒ ꯑꯐꯕ ꯑꯣꯏ꯫ ꯄꯤꯊꯣꯔꯛꯄ ꯃꯥꯅ ꯐꯖꯕ ꯁꯛꯇꯤ ꯄꯤꯊꯣꯔꯛꯄ ꯑꯃꯒꯤ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯂꯝꯕꯤ ꯑꯄꯨꯝꯕꯗꯨ ꯐꯥꯎꯕ ꯀꯥꯎꯍꯟꯕ ꯉꯝꯃꯤ꯫ ꯃꯤ ꯃꯥꯅ ꯃꯥꯒꯤ ꯁꯛ ꯑꯗꯨꯇꯕꯨ ꯄꯥꯝꯖꯈ꯭ꯔꯗꯨꯅ ꯃꯤꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯂꯛꯏ꯫ ꯃꯥꯒꯤ ꯁꯛꯀꯤ ꯒꯨꯟꯅ ꯃꯤꯒꯤ ꯒꯨꯟ ꯑꯄꯨꯝꯕ ꯄꯨꯝꯆꯤꯡ ꯆꯤꯡꯊꯣꯛꯏ꯫ ꯃꯤꯕꯨ ꯇꯝꯖ ꯂꯥꯡꯖꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯍꯟꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯃ ꯃꯥꯡꯍꯜꯂꯤ꯫ ꯄꯨꯡꯉꯥꯎ ꯉꯥꯎꯗꯨꯅ ꯆꯠꯍꯜꯂꯤ꯫ ꯃꯤꯠ ꯅꯥꯀꯣꯡ ꯋꯥꯈꯜ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯤ꯫ ꯏꯁꯤꯡꯗ ꯇꯥꯎꯕ ꯍꯤꯕꯨ ꯍꯤꯅꯥꯎ ꯁꯥꯕ ꯌꯥꯎꯗ꯭ꯔꯒ ꯇꯥꯎꯒꯗꯕ ꯍꯤ ꯃꯥꯅ ꯂꯨꯞꯇꯨꯅ ꯃꯥꯡꯕꯒꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯅ ꯃꯥꯡꯏ꯫ ꯄꯤꯊꯣꯔꯛꯄ ꯃꯥꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯣꯏꯕꯅ ꯁꯦꯡꯗꯣꯛꯇꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯕꯨ ꯊꯥꯒꯗꯕꯅꯤ꯫ ꯍꯤꯅ ꯂꯨꯞꯇꯨꯅ ꯃꯥꯡꯕꯒꯨꯝꯅ ꯃꯥꯡꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯤ ꯏꯃꯤꯠꯇ ꯏꯄꯤ ꯇꯥꯗꯨꯅ ꯅꯤꯡꯉꯝꯗꯕ ꯑꯃꯕꯨ ꯈꯜꯂꯨꯗꯨꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯄꯪꯕꯅ ꯃꯀꯣꯛ ꯑꯣꯏꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯪꯁꯥꯔꯒꯤ ꯏꯄꯥꯛ ꯑꯁꯤ ꯂꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯨꯡ ꯑꯣꯏꯔꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯅꯨꯡ ꯑꯃꯝꯕꯗ ꯋꯥꯅ ꯂꯦꯟꯈꯤꯕꯅ ꯑꯐꯕꯅꯤ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯣꯏꯔꯔꯣꯏ꯫ ꯃꯊꯛ ꯊꯪꯕ ꯑꯃꯁꯨꯡ ꯃꯀꯣꯛ ꯑꯣꯏꯕꯅ ꯃꯈꯥ ꯄꯣꯟꯕ ꯀꯌꯥꯕꯨ ꯑꯐꯕ ꯀꯣꯡꯒꯥꯏ ꯅꯝꯊꯗꯨꯅ ꯊꯝꯕ, ꯃꯥꯒꯤ ꯀꯥꯟꯅꯒꯗꯕ ꯃꯇꯨꯡ ꯏꯟꯅ ꯐꯠꯇꯕꯕꯨ ꯇꯦꯡꯕꯥꯡꯗꯨꯅ ꯃꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯔꯨꯞ ꯑꯣꯏꯔꯤꯉꯩ ꯑꯃꯁꯨꯡ ꯆꯥꯔ ꯑꯣꯏꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯌꯥꯕꯨ ꯎꯠ ꯁꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯉꯝꯃꯤ꯫ ꯁꯪꯁꯥꯔꯗ ꯃꯤꯑꯣꯏꯕꯒꯤ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯍꯥꯏꯕꯁꯤꯅꯗꯤ ꯑꯉꯛꯄ ꯑꯣꯏꯅ ꯊꯣꯛꯄꯅꯤꯅ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕꯗꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯥꯒꯤ ꯑꯁꯤꯡꯕ ꯋꯥꯈꯜꯅ ꯌꯦꯡꯕꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯏ꯫ ꯃꯅꯤꯡ ꯇꯝꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯁꯍꯥꯏ ꯂꯩꯇꯕ ꯀꯌꯥꯅ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯄꯤꯊꯣꯔꯛꯄ ꯒꯨꯟ ꯑꯄꯨꯝꯕ ꯃꯄꯨꯡ ꯐꯥꯗꯅ ꯃꯥꯡꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯖꯥꯇꯤꯒꯤ ꯙꯔꯃꯅ, ꯁꯥꯁꯟꯒꯤ ꯆꯩꯕꯨꯟꯅ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯧꯔꯤꯅ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯟꯕ ꯃꯥꯒꯤ ꯁꯪꯒꯅ ꯃꯤꯑꯣꯏꯕꯒꯤ ꯂꯣꯏꯅꯔꯛꯄ ꯄꯨꯛꯅꯤꯡꯒꯤ ꯎꯏꯜꯕꯨ ꯀꯥꯏꯍꯟꯅꯕꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯊꯤꯡꯏ꯫ ꯃꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯁꯨꯡ ꯂꯥꯟꯊꯣꯛꯇꯨꯅ ꯊꯣꯔꯛꯄ ꯑꯁꯤ ꯑꯇꯝꯅꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯖꯍꯦꯔꯥꯒꯤ ꯍꯥꯏꯔꯤꯕ ꯗꯁꯥ ꯑꯁꯤꯃꯛ ꯊꯣꯛꯂꯔꯦ꯫
ꯃꯥꯕꯨ ꯆꯥꯅ ꯇꯧꯖꯕ ꯐꯇꯤꯃꯥꯟ ꯇꯣꯝꯕ ꯃꯤꯌꯥ ꯑꯅꯤꯅ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯒꯤ ꯏꯆꯦꯟ ꯀꯥꯏꯅꯕ ꯂꯩꯇꯣꯡ ꯅꯨꯡꯒꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯑꯅꯤ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯖꯍꯦꯔꯥꯒꯤ ꯃꯕꯨꯛꯄꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯋꯥꯈꯜ ꯅꯠꯇꯕ ꯑꯃꯠꯇ ꯈꯟꯅꯈꯤꯗ꯭ꯔꯦ꯫ ꯐꯇꯤꯃꯥꯅ ꯎꯕꯗ ꯖꯍꯦꯔꯥꯒꯤ ꯃꯔꯝꯆꯠ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯀꯥꯏꯔꯛꯇꯦ, ꯑꯗꯨꯒ ꯃꯐꯝ ꯈꯔꯗꯤ ꯆꯍꯤ ꯑꯃꯔꯣꯝꯁꯤ ꯍꯣꯡꯂꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯎꯔꯦ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯔꯦꯞꯄ ꯐꯥꯕ ꯉꯝꯗꯔꯦ꯫ ꯃꯁꯤ ꯐꯇꯤꯃꯥꯅ ꯇꯣꯝꯕ ꯃꯤꯌꯥꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ꯫ ꯈꯟꯅꯕ ꯍꯧꯅꯕ ꯃꯈꯩꯗꯤ ꯑꯅꯤꯁꯤ ꯈꯟꯅꯔꯦ, ꯑꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯔꯦ꯫ ꯀꯦꯔꯥꯅꯤ ꯑꯁꯤ ꯉꯁꯤ ꯗꯤꯃꯥꯄꯨꯔ ꯔꯣꯗ ꯂꯣꯝꯗ ꯊꯤꯀꯥꯒꯤ ꯍꯤꯁꯥꯕ ꯑꯃ ꯌꯦꯡꯕ ꯆꯠꯈꯤ꯫ ꯄꯨꯡ 7-9 ꯇꯥꯕ ꯒꯥꯔꯤ ꯃꯇꯝꯗ ꯃꯥꯅ ꯆꯠꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝ ꯃꯤꯌꯥ ꯂꯥꯛꯇꯨꯅ ꯐꯇꯤꯃꯥꯟꯒ ꯋꯥ ꯑꯗꯨꯝ ꯇꯥꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯦ ꯐꯇꯤꯃꯥꯅ ꯆꯥꯛ ꯄꯤꯖꯔꯦ꯫ ꯇꯣꯝ ꯃꯤꯌꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯂꯛꯂꯦ꯫ ꯌꯥꯕꯤꯔꯦ ꯐꯔꯦ, ꯌꯥꯕꯤꯗ꯭ꯔꯦ ꯀꯝꯗꯧꯅꯤ? ꯑꯃ ꯈꯪꯗꯣꯛꯄꯅ ꯆꯨꯝꯃꯦ, ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯕꯅꯣ? ꯍꯥꯏ ꯐꯇꯤꯃꯥꯅ꯫ ꯍꯩ ꯂꯩ ꯅꯠꯇꯦꯗ ꯃꯁꯦ, ꯆꯍꯤ 10 ꯆꯪꯅ ꯅꯣꯝꯂꯒ ꯆꯍꯤ 10 ꯆꯠꯄꯅꯤ꯫ ꯋꯥꯅ ꯆꯠꯂꯒ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯋꯥꯕꯁꯦ ꯍꯛꯅ ꯈꯥꯡꯍꯧꯗꯕꯁꯨ ꯇꯧꯅꯨꯗ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯝꯈꯤꯕꯁꯤ ꯁꯦꯂꯦꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ꯫ ꯐꯪꯂꯛꯀꯗꯧꯔꯤꯕ ꯑꯗꯨꯅ ꯁꯦꯟꯗꯣꯡꯅꯤ꯫ ꯑꯁꯤꯕꯨ ꯀꯅꯥꯗ ꯋꯥꯔꯧꯐꯝ ꯊꯣꯛꯄꯒꯦ? ꯂꯂꯣꯟꯕꯤꯁꯤꯕꯨ ꯏꯃꯥꯡ ꯃꯥꯡꯍꯧꯗ꯭ꯔꯕ꯭ꯔꯅꯦ? ꯄꯥꯈꯠꯄꯤꯈꯤꯅꯨ, ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ, ꯁꯨꯝꯅꯃꯛꯇꯕꯨ ꯍꯥꯏꯖꯕ ꯋꯥꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯁꯨ ꯃꯥꯒꯤ ꯃꯤꯆꯪ ꯑꯣꯏꯕ ꯇꯥꯔꯦꯅꯦ꯫ ꯆꯍꯤ 3-4 ꯁꯨꯔꯦ, ꯅꯣꯡꯃꯇꯪꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯌꯧꯔꯛꯇꯕ ꯀꯔꯝꯕ ꯅꯨꯃꯤꯠ ꯂꯩꯈ꯭ꯔꯕꯒꯦ? ꯆꯍꯤ 2-3 ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯕꯤꯈ꯭ꯔꯕ ꯋꯥ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯒ ꯍꯥꯏꯔꯕꯗꯤ ꯂꯥꯜꯂꯤ꯫ ꯆꯍꯤ 10ꯁꯨ ꯆꯪꯁꯅꯨ ꯀꯔꯤꯅꯣ? ꯁꯤꯀꯤ ꯑꯃꯒꯤ ꯃꯔꯨ ꯂꯈꯥ ꯀꯌꯥ ꯐꯪꯕ ꯐꯧꯗꯁꯨ ꯀꯨꯝꯁꯤ ꯍꯨꯜꯂꯒ ꯅꯣꯡꯃꯩ ꯆꯥꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯜ ꯑꯁꯤꯕꯨ ꯀꯌꯥ ꯌꯥꯝꯕꯅꯣ ꯏꯕꯨꯡꯉꯣꯈꯣꯏ ꯅꯤꯄꯥꯅꯤ ꯈꯪꯗ꯭ꯔꯕ꯭ꯔꯥꯅꯦ? ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯅꯔꯒ ꯃꯕꯨꯛꯀꯤ ꯋꯥꯈꯜ ꯑꯃ ꯇꯧꯅꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ꯫ ꯐꯇꯤꯃꯥꯅ ꯄꯥꯅ ꯇꯞꯇꯨꯅ ꯃꯇꯞ ꯑꯃ ꯇꯣꯝꯕꯗ ꯄꯤꯔꯦ, ꯑꯃꯅ ꯃꯥꯅ ꯆꯥꯔꯦ꯫ ꯆꯨꯔꯨꯞꯀ ꯃꯩꯈꯦꯠꯀ ꯂꯥꯟꯁꯤꯜꯂꯦ꯫ ꯇꯣꯝ ꯃꯤꯌꯥꯅ, ꯑꯩꯇꯅ ꯄꯪꯈꯟ ꯈꯟꯕ꯭ꯔꯥ? ꯅꯪꯁꯨ ꯈꯜꯂꯨ, ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯕꯨ ꯖꯍꯦꯔꯥ ꯑꯁꯤꯒꯤ ꯀꯥꯏꯗ ꯑꯁꯤ ꯃꯐꯝ ꯈꯔ ꯍꯣꯡꯗ꯭ꯔꯅꯦ? ꯍꯥꯏ꯫ ꯐꯇꯤꯃꯥꯟ ꯉꯥꯏꯍꯥꯛ ꯈꯨꯝꯗꯦ꯫ ꯑꯆꯨꯝꯕ ꯉꯥꯡꯅꯔꯛꯄꯗꯒꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯁꯛꯐꯝ ꯑꯃ ꯍꯣꯡꯂꯦ꯫ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯃꯗꯨꯗꯤ ꯏꯕꯨꯡꯉꯣꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯃꯥꯡꯉꯩꯗꯗꯤ ꯏꯕꯨꯡꯉꯣꯒꯤ ꯏ ꯄꯥꯎꯒꯤ ꯋꯥ ꯅꯠꯇꯕ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯆꯠꯅꯕ ꯑꯗꯨꯃꯗꯤ ꯏꯀꯥꯏ ꯀꯥꯏꯔꯝꯗꯦ꯫ ꯑꯩꯒꯤꯗ ꯅꯣꯡꯃꯗ 10ꯔꯛ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯨ ꯈꯨꯝꯅꯤꯡꯕꯅ ꯈꯨꯝꯃꯤ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯊꯤꯡꯕ ꯀꯥꯏꯗ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯆꯍꯤꯃꯨꯛ ꯑꯁꯤ ꯏꯐꯥ ꯐꯥꯗꯣꯛꯄꯒꯨꯝꯕ ꯑꯃ ꯇꯧꯏ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯗꯗꯤ ꯈꯪꯗꯦ꯫ ꯏꯕꯨꯡꯉꯣꯁꯨ ꯎꯔꯝꯃꯦꯗꯅ, ꯆꯨꯝꯃꯦ꯫ ꯆꯨꯝꯗꯕꯗꯤ ꯃꯁꯤꯒꯤ ꯃꯔꯝ ꯑꯩ ꯈꯪꯏ꯫ ꯀꯔꯤꯅꯣ? ꯃꯗꯨꯗꯨꯝ ꯇꯥꯟꯅꯈꯤꯁꯤ, ꯑꯇꯩ ꯑꯔꯥꯏꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯇꯩꯅ ꯑꯣꯏꯔꯝꯃꯣꯏ, ꯄ꯭ꯔꯃꯥꯟꯅ ꯐꯥꯕ ꯋꯥꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯕꯦꯝꯆꯥ ꯍꯥꯏꯕꯤ ꯑꯁꯤꯒ ꯃꯥꯒ ꯌꯥꯝꯅ ꯇꯤꯟꯅꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯕꯦꯝꯆꯥꯅ ꯃꯥꯡꯍꯟꯒꯗꯧꯔꯤ꯫ ꯑꯗꯨꯃꯛꯇꯤ ꯌꯧꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯏ, ꯑꯗꯨꯕꯨ ꯁꯎꯟꯅ ꯈꯨꯝꯕ ꯄꯨꯛꯅꯤꯅ ꯈꯪꯗ꯭ꯔꯦꯗꯣ꯫ ꯁꯪꯒꯃꯛꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯃꯇꯥ ꯑꯁꯤꯒ ꯍꯥꯏꯔꯕꯗꯤ ꯊꯥꯖꯗꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯈꯣꯏ ꯏꯟꯗꯣꯜ ꯑꯗꯨꯁꯨ ꯃꯣꯏꯔꯥꯡꯈꯣꯝ ꯆꯠꯈꯤ꯫ ꯑꯃꯗꯤ ꯈꯪꯕꯅ ꯆꯨꯝꯕ ꯇꯥꯏ꯫ ꯐꯝꯕꯤꯔꯝꯃꯨ, ꯑꯩ ꯇꯟꯖꯥ ꯑꯃꯠꯇ ꯌꯦꯡꯖꯔꯨꯈꯤꯒꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯂꯥꯛꯄꯨ ꯂꯥꯛꯆꯩꯅꯦ꯫
ꯆꯨꯝꯅ ꯂꯥꯛꯆꯕ ꯅꯠꯇꯦ, ꯍꯦꯟꯗꯣꯛꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯣꯏꯗ, ꯃꯥꯒꯨꯝꯕꯕꯨ ꯃꯨꯛꯁꯟ ꯃꯥꯅ ꯐꯅ ꯐꯗꯨꯅ ꯀꯔꯤ ꯇꯧꯔꯒꯕꯅꯣ? ꯈꯣꯗꯥꯏ ꯀꯁꯝ, ꯑꯆꯨꯝꯕꯅꯤ꯫ ꯉꯁꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯗꯕ ꯌꯥꯗꯦ꯫ ꯂꯥꯛꯆꯃꯅꯤ꯫ ꯑꯂꯥꯃꯥ, ꯈꯪꯗꯣꯛꯁꯤꯗ꯫ ꯑꯂꯥꯃꯥ, ꯈꯪꯗꯣꯛꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯗꯨꯅ ꯐꯇꯤꯃꯥꯟ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯠꯂꯤ꯫ ꯀꯧꯔꯨꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯆꯠꯇꯨꯅ ꯆꯪꯗꯨꯅ ꯉꯥꯡꯂꯨꯁꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯐꯇꯤꯃꯥꯟꯁꯨ ꯁꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯝꯒꯗ꯭ꯔꯥ? ꯉꯁꯤ ꯑꯃ ꯈꯪꯗꯣꯛꯂꯕꯗꯤ ꯍꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯐꯠꯇꯦ ꯐꯔꯦ, ꯈꯪꯗꯕꯗꯗꯤ ꯃꯌꯥꯗ꯭ꯔꯦ꯫ ꯑꯔꯦꯞꯄ ꯏꯈꯪ ꯈꯪꯗꯅ ꯆꯍꯤ 3-4 ꯁꯨꯔꯦ, ꯈꯪꯅꯔꯕꯗꯤ ꯆꯍꯤ 10ꯁꯨ ꯑꯣꯏꯁꯅꯨ, ꯃꯁꯤꯗꯤ ꯅꯤꯄꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯅꯤꯄꯥꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯇꯪꯗꯤ ꯃꯈꯪꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯂꯦꯞꯇꯨꯅ ꯐꯇꯤꯃꯥꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯐꯇꯤꯃꯥꯟꯅ ꯆꯠꯈꯤꯕꯗꯨ ꯖꯍꯦꯔꯥꯕꯨ ꯌꯦꯡꯂꯨꯕꯗ ꯖꯍꯦꯔꯥꯁꯤ ꯏꯔꯨꯖꯔꯨꯕꯗꯒꯤ ꯃꯌꯥꯡꯂꯪ ꯃꯆꯨꯒꯤ ꯄꯨꯡꯉꯧ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ, ꯃꯁꯥꯗ ꯂꯩꯔꯣꯡꯅ ꯄꯨꯝꯕ ꯀꯣꯠꯊꯣꯛꯄꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯆꯦꯡꯍꯤ ꯂꯨꯔꯨꯕꯗꯒꯤ ꯃꯁꯝ ꯑꯗꯨ ꯀꯪꯐꯥꯠꯇ꯭ꯔꯤ꯫ ꯁꯝꯖꯦꯠ ꯍꯥꯠꯇꯨꯅ ꯃꯥꯡꯒꯣꯜ ꯅꯥꯊꯛ ꯃꯈꯥ ꯊꯪꯕ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯐꯇꯤꯃꯥꯟ ꯑꯁꯤ ꯄꯥꯛ ꯆꯪꯗꯦ꯫ ꯃꯩꯇꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯝꯗꯥꯏꯒꯤ ꯀꯨꯆꯨ ꯑꯗꯨ ꯃꯥꯜꯂꯦ꯫ ꯑꯁꯥꯎꯕꯒꯤ ꯃꯊꯛꯇ ꯐꯇꯤꯃꯥꯟ ꯑꯁꯤ ꯊꯧꯑꯣꯏꯗꯅ ꯆꯪꯂꯛꯏ꯫ ꯏꯃꯥꯗꯤ ꯏꯕꯦꯝꯃ, ꯍꯥꯏ ꯖꯍꯦꯔꯥꯅ꯫ ꯏꯆꯦ ꯃꯣꯏꯔꯥꯡꯈꯣꯝꯗ ꯆꯠꯈꯤꯅꯦ꯫ ꯅꯪ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯂꯥꯛ꯫ ꯏꯆꯦ ꯄꯣꯠ ꯑꯃꯇ ꯊꯥꯡꯗꯣꯛꯀꯦ ꯇꯧꯕꯕꯨ ꯏꯇꯣꯝꯇ ꯉꯝꯗꯔꯦ꯫ ꯊꯣꯡ ꯑꯗꯨ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯝꯃꯨ꯫ ꯐꯅꯤ ꯏꯆꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯝꯂꯒ ꯖꯍꯦꯔꯥꯅ ꯇꯨꯡꯗ, ꯐꯇꯤꯃꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯔꯛꯏ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯕꯗ ꯑꯅꯤ ꯑꯁꯤ ꯂꯥꯛꯄ ꯎꯔꯛꯏ꯫ ꯃꯐꯤ ꯃꯔꯣꯟ ꯁꯦꯝꯖꯤꯜꯂꯤ, ꯃꯃꯥꯏ ꯀꯀꯗꯨ ꯅꯥꯟꯊꯣꯛꯏ꯫ ꯑꯍꯥꯟꯕꯗ ꯃꯄꯥꯟꯗ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯖꯍꯦꯔꯥꯒꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯃꯇꯥ ꯑꯗꯨ ꯈꯜꯂꯨꯔꯦ꯫ ꯃꯥꯕꯨ ꯎꯔꯒ ꯀꯣꯛ ꯍꯟꯈꯤꯕꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ꯫ ꯑꯗꯨꯅꯗꯨꯝ ꯊꯣꯏꯅ ꯐꯠꯇ꯭ꯔꯕ꯭ꯔꯥ? ꯃꯥꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯒ ꯖꯍꯦꯔꯥꯕꯨ ꯇꯥꯠ ꯇꯧꯗꯨꯅ ꯐꯇꯤꯃꯥꯟꯅ ꯀꯧꯔꯨꯕ ꯇꯥꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯦ꯫ ꯆꯪꯁꯤ ꯆꯪꯕ ꯉꯝꯗ, ꯂꯩꯁꯤ ꯂꯩꯕ ꯉꯝꯗ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯡꯊꯣꯡꯒꯤ ꯊꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯅꯤꯅ ꯆꯪꯂꯛꯄꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯕꯗ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯛꯄꯅ ꯍꯥꯜꯂꯦ꯫ ꯖꯍꯦꯔꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯛ ꯈꯪꯕꯗ ꯈꯣꯡꯊꯥꯡ ꯂꯀꯛ ꯇꯧꯏ꯫ ꯆꯪꯁꯤꯜꯂꯛꯂꯕꯅꯤ ꯍꯟꯗꯣꯛꯄꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧꯗꯨꯅ ꯑꯗꯨꯝ ꯆꯪꯂꯛꯂꯤ꯫ ꯂꯥꯏꯅ ꯁꯤꯟꯕ ꯃꯇꯥ ꯑꯣꯏꯅ ꯐꯅ ꯐꯔꯨꯔꯦ꯫ ꯐꯇꯤꯃꯥꯟꯅ ꯏꯕꯨꯡꯉꯣꯔꯥ, ꯍꯥꯏ꯫ ꯇꯣꯝꯕ ꯃꯤꯌꯥ ꯑꯄꯪꯕ ꯃꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯤꯕꯣ? ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯐꯇꯤꯃꯥꯟꯅ ꯖꯍꯦꯔꯥꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯣꯛꯐꯦꯠ ꯇꯧꯅꯩ, ꯆꯪꯁꯤꯜꯂꯛꯂꯦ꯫ ꯐꯇꯤꯃꯥꯟꯅ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣ ꯂꯩꯔꯝꯃꯦꯗꯅ꯫ ꯂꯩꯔꯝꯕꯕꯨ ꯑꯔꯥꯛꯄꯅ ꯀꯧꯖꯔꯤ, ꯐꯝꯕꯤꯌꯨ, ꯀꯩꯗꯧꯒꯦ? ꯍꯥꯏ꯫ ꯐꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯤꯌꯥ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯃꯦ꯫ ꯖꯍꯦꯔꯥꯅ ꯐꯇꯤꯃꯥꯟꯅ ꯃꯈꯣꯏꯗ ꯂꯥꯛꯄ ꯃꯔꯛ ꯑꯁꯤꯗ ꯆꯪꯂꯛꯄ ꯑꯣꯏꯔꯦ ꯍꯥꯏꯅ ꯇꯣꯝꯕ ꯃꯤꯌꯥꯕꯨ ꯈꯜꯂꯦ꯫ ꯇꯣꯝꯕ ꯃꯤꯌꯥ ꯑꯃꯁꯨꯡ ꯐꯇꯤꯃꯥꯟꯅ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯅꯤꯡꯉꯝꯕ ꯋꯥꯉꯥꯡꯁꯨ ꯃꯗꯨꯅꯤ ꯇꯥꯔꯦ꯫ ꯑꯗꯨꯅ ꯖꯍꯦꯔꯥꯒꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯈꯤꯗꯦ꯫ ꯖꯍꯦꯔꯥꯗꯤ ꯃꯁꯥꯅ ꯏꯆꯤꯡ ꯆꯤꯡꯅꯗꯦ, ꯆꯤꯡꯅꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯄꯣꯛꯇꯦ ꯍꯥꯏꯕꯗꯅꯤ꯫ ꯐꯇꯤꯃꯥꯟꯅ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏꯒꯤ ꯅꯤꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯐꯤ ꯎꯄꯨ ꯑꯃ ꯉꯥꯏꯍꯥꯛꯇ ꯄꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯎꯄꯨ ꯑꯗꯨ ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯃꯤꯟꯅꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯊꯥꯡꯗꯣꯛꯏꯕ ꯑꯁꯤꯕꯣ? ꯍꯥꯏꯅ ꯖꯍꯦꯔꯥꯅ ꯍꯪꯉꯤ꯫ ꯐꯇꯤꯃꯥꯟꯅ ꯑꯃꯝꯕ ꯑꯁꯤꯗ ꯎꯗ꯭ꯔꯦ, ꯑꯩꯒꯤ ꯁꯅꯥ ꯃꯆꯦꯠ ꯑꯃ ꯇꯥꯈ꯭ꯔꯦ, ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛꯇ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯔꯦ꯫ ꯑꯅꯤ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯊꯤꯃꯤꯟꯅꯔꯦ꯫
ꯉꯥꯡꯅꯒꯗꯕ ꯋꯥꯗꯤ ꯍꯧꯗꯣꯛꯅꯗꯔꯦ꯫ ꯋꯥꯍꯧꯗꯣꯛ ꯑꯁꯤ ꯇꯣꯝꯕ ꯃꯤꯌꯥ ꯅꯥꯇꯩ ꯀꯟꯅ ꯊꯤꯔꯛꯏ꯫ ꯍꯧꯗꯣꯛꯄ ꯉꯝꯗꯔꯦ꯫ ꯐꯇꯤꯃꯥꯅ "ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯑꯩꯒꯤ ꯁꯅꯥꯗꯣ" ꯍꯥꯏ꯫ "ꯀꯌꯥ ꯌꯥꯝꯕꯒꯦꯅꯦ ꯏꯆꯦ?" ꯍꯥꯏꯅ ꯖꯍꯦꯔꯥꯅ ꯍꯪꯖꯔꯛꯏ꯫ "ꯀꯌꯥ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯕꯨ ꯑꯩꯅ ꯄꯥꯝꯃꯨꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅꯅꯤ꯫ ꯄꯥꯝꯃꯨꯏ ꯍꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯄꯨ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯕꯒꯦꯅꯦ" ꯍꯥꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯕ ꯃꯤꯌꯥꯅ "ꯏꯕꯦꯝꯃ, ꯄꯥꯝꯃꯨꯕ ꯍꯥꯏꯕꯁꯦ ꯃꯃꯜ ꯌꯥꯝꯕ ꯉꯥꯛꯄꯨ ꯄꯥꯝꯃꯨꯕ ꯅꯠꯇꯦ꯫ ꯄꯥꯝꯃꯨꯕ ꯄꯣꯠꯄꯨ ꯄꯥꯝꯃꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯩꯅꯦ ꯅꯕꯨꯡ ꯑꯩꯈꯣꯏꯗꯤ" ꯍꯥꯏ꯫ ꯖꯍꯦꯔꯥ ꯈꯨꯝꯗꯦ, ꯃꯈꯣꯟ ꯊꯣꯛꯇꯦ꯫ ꯆꯤꯡꯅꯕ ꯂꯩꯇꯥꯕ ꯃꯥꯏꯊꯣꯡꯅ ꯃꯀꯥꯔꯥꯝꯅ ꯅꯣꯛꯏ꯫ "ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯕꯨ ꯂꯥꯜꯂꯒꯗ꯭ꯔꯥ" ꯍꯥꯏꯅ ꯇꯣꯝꯕ ꯃꯤꯌꯥꯅ ꯑꯃꯨꯛꯁꯨ ꯍꯪꯏ꯫ ꯖꯍꯦꯔꯥ ꯅꯣꯛꯄꯗ ꯅꯣꯛꯏ꯫ "ꯕꯤꯆꯥꯔ ꯑꯃ ꯇꯧꯅꯁꯦ, ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯣ" ꯍꯥꯏꯔꯦ꯫ ꯑꯗꯨꯁꯨ ꯈꯨꯝꯗꯦ꯫ ꯅꯣꯛꯄꯗꯤ ꯃꯣꯃꯣꯟ ꯑꯗꯨꯝ ꯅꯣꯛꯏ꯫ ꯐꯇꯤꯃꯥꯅ "ꯈꯨꯝꯃꯨꯗꯅ ꯀꯔꯤꯅꯣ" ꯍꯥꯏ꯫ ꯅꯣꯛꯄꯗ ꯃꯅꯣꯛꯏ꯫ "ꯈꯪꯉꯔꯣꯏꯗ ꯏꯆꯦ, ꯑꯩ ꯆꯠꯂꯒꯦꯅꯦ, ꯌꯨꯝ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦ" ꯍꯥꯏꯗꯨꯅ ꯆꯠꯀꯗꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯅꯥꯟꯊꯣꯛꯏ꯫ ꯅꯤꯡꯖꯃꯟꯒꯤ ꯀꯥꯟꯅꯗꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯧꯕꯒ ꯂꯣꯏꯅꯕ ꯃꯥꯏꯊꯣꯡꯅ "ꯉꯁꯤꯗꯤ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯅꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯤꯌꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯕ ꯑꯃ ꯑꯣꯏꯅ ꯖꯍꯦꯔꯥꯅ ꯊꯣꯛꯂꯔꯗꯅ "ꯀꯔꯤ ꯑꯣꯏꯔꯕꯅꯣ" ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯃꯕꯨꯛꯇ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯄꯣꯛꯇꯦ ꯇꯣꯝꯕ ꯃꯤꯌꯥꯅ꯫ "ꯇꯣꯝ ꯃꯤꯌꯥ ꯑꯩꯒꯤ ꯏꯄꯣꯛ ꯑꯁꯤ ꯃꯐꯝ ꯑꯌꯥꯝꯕꯗꯗꯤ ꯀꯌꯥ ꯋꯥꯠꯆꯗ ꯃꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯑꯄꯪꯕ ꯑꯣꯏꯕꯅ ꯈꯟꯖꯔꯨꯕ ꯁꯥꯏ꯫ ꯍꯟꯗꯛ ꯏꯕꯦꯝꯃꯒꯤ ꯅꯐꯝꯗ ꯈꯔ ꯇꯣꯜꯂꯦ꯫ ꯃꯤ ꯍꯥꯏꯕ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯖꯕꯗ ꯌꯦꯡꯗꯨꯅ ꯆꯠꯅꯕ ꯍꯥꯏꯕ ꯑꯁꯤ ꯍꯧꯅꯩ ꯍꯥꯏꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯆꯪꯁꯤꯜꯂꯨꯔꯕ ꯈꯣꯡꯀꯥꯞꯅꯤ, ꯍꯟꯗꯣꯛꯄꯗꯤ ꯏꯀꯥꯏꯖꯔꯦ꯫ ꯋꯥ ꯑꯃꯅꯤꯗꯗꯤ ꯍꯥꯏꯖꯒꯦ, ꯑꯩꯅ ꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕꯅꯤ꯫ ꯅꯆꯦꯝ ꯏꯕꯦꯝꯃꯁꯤꯒꯤ ꯃꯐꯝꯗ ꯅꯪ ꯍꯥꯏꯒꯦꯀꯣ, ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯅꯩꯔꯛꯄ, ꯆꯪꯖꯔꯛꯄ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ꯫ ꯃꯁꯤ ꯏꯕꯦꯝꯃꯅ ꯏꯎꯃꯛ ꯎꯔꯤꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯖꯗꯦ꯫ ꯇꯣꯝ ꯃꯤꯌꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯕꯗꯤ ꯄꯥꯝꯃꯨꯗ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯖꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯌꯥꯊꯪ ꯑꯃꯠꯇꯗꯤ ꯇꯥꯁꯤꯅꯦ" ꯍꯥꯏ꯫ ꯖꯍꯦꯔꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯝ ꯑꯃꯠꯇ ꯎꯗꯦ꯫ ꯄꯥꯛꯇꯤ ꯈꯨꯝꯗꯦ꯫ ꯑꯅꯤ ꯑꯗꯨꯅ ꯎꯕꯗ ꯊꯣꯏꯗꯣꯛꯄꯗꯤ ꯀꯥꯏꯔꯣꯏꯗ ꯃꯥꯜꯂꯤ, ꯑꯗꯨꯝ ꯎꯏ꯫ ꯖꯍꯦꯔꯥ ꯐꯇꯤꯃꯥꯟꯗ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯐꯇꯤꯃꯥꯅ "ꯑꯁꯦꯡꯕ ꯑꯁꯤ ꯑꯃꯇꯪꯗꯤ ꯍꯥꯏꯕ ꯊꯣꯛꯏ, ꯇꯣꯝꯕ ꯃꯤꯌꯥꯁꯨ ꯇꯥꯔꯁꯅꯨ, ꯑꯩꯅ ꯃꯤꯅꯝꯕ ꯇꯥꯔꯛꯀꯗꯧꯔꯦ" ꯍꯥꯏꯅ ꯈꯜꯂꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯆꯦꯝꯅ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯝꯖꯕꯅꯤ꯫ ꯅꯪꯅ ꯀꯩꯗꯧꯒꯗꯒꯦ? ꯑꯩꯅ ꯐꯩ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯅꯪꯕꯨ ꯊꯝꯕꯅꯤ꯫ ꯑꯩꯅ ꯐꯩ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯑꯃ ꯍꯦꯛ ꯈꯨꯝꯗꯣꯛꯎ ꯏꯅꯥꯎꯁꯤꯗꯤ꯫ ꯏꯆꯦꯝꯅꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯥꯏꯈ꯭ꯔꯕꯒꯦ? ꯅꯍꯥꯟ ꯃꯈꯩ ꯏꯆꯦꯝꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯏꯕꯨꯛꯇ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣꯅꯗꯤ ꯈꯪꯈꯤꯕ ꯄꯣꯠ ꯅꯠꯇꯦꯗꯣ꯫ ꯏꯆꯦꯝꯇꯅ ꯉꯥꯡꯕ ꯁꯥꯕꯅꯁꯨ ꯆꯠꯅꯕ ꯄꯣꯠ ꯅꯠꯇꯦ, ꯑꯗꯨꯒꯤ ꯇꯧꯕ ꯋꯥꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯇꯣꯝ ꯃꯤꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯇꯣꯝ ꯃꯤꯌꯥꯅ "ꯏꯕꯦꯝꯃꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯏ꯫ ꯖꯍꯦꯔꯥꯅ "ꯏꯆꯦ, ꯑꯩ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯐꯇꯤꯃꯥꯅ ꯖꯍꯦꯔꯥꯒꯤ ꯃꯈꯨꯠ ꯄꯥꯛ ꯄꯥꯏꯗꯨꯅ ꯐꯥꯔꯦ꯫ ꯇꯣꯝ ꯃꯤꯌꯥꯅ "ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯑꯃꯠꯇꯗꯤ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯗꯨꯃꯛꯅ ꯁꯤꯕꯗꯤ ꯁꯤꯔꯣꯏꯗꯅ ꯀꯩꯗꯧꯒꯦ" ꯍꯥꯏ꯫ ꯐꯇꯤꯃꯥꯅ "ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯉꯥꯏ, ꯍꯥꯏꯔꯕꯁꯨ ꯃꯥꯏ, ꯍꯥꯏꯔꯕꯁꯨ ꯑꯗꯨ ꯈꯨꯝꯕꯗ ꯀꯌꯥ ꯋꯥꯕꯒꯦ" ꯍꯥꯏꯔꯦ꯫ ꯇꯣꯝ ꯃꯤꯌꯥꯅ "ꯃꯥꯅꯤ, ꯆꯨꯕꯃꯛꯇꯤ ꯆꯨꯔꯣꯏꯗꯅ ꯀꯩꯗꯧꯒꯦ" ꯍꯥꯏ꯫ ꯐꯇꯤꯃꯥꯅ "ꯈꯨꯝꯃꯣ"
ꯍꯥꯏ꯫ ꯖꯍꯦꯔꯥ ꯅꯣꯛꯄꯗ ꯃꯅꯣꯛꯏ꯫ ꯈꯨꯝꯃꯣ, ꯏꯍꯦ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ? ꯉꯥꯎꯔꯕ꯭ꯔꯥ? ꯍꯥꯏ꯫ ꯖꯍꯦꯔꯥ ꯅꯣꯛꯇꯨꯅ ꯑꯩꯅ ꯈꯨꯝꯃꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯍꯥꯏ꯫ ꯐꯇꯤꯃꯥꯅ ꯅꯨꯡꯉꯥꯏꯅꯤꯌꯦ ꯈꯨꯝꯃꯣ, ꯈꯨꯝꯃꯣ ꯍꯥꯏꯕ꯫ ꯍꯥꯏ ꯅꯣꯛꯇꯨꯅ꯫ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯣꯏꯅ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯕ꯫ ꯀꯔꯤꯅꯣꯅꯦ? ꯏꯆꯦ ꯂꯩꯐꯝ ꯂꯩꯔꯔꯣꯏꯗꯔꯥꯅꯦ? ꯑꯋꯣꯏꯕꯅꯤ ꯏꯆꯦ, ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯅꯦ꯫ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ? ꯍꯥꯏꯗꯨꯅ ꯐꯇꯤꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯦ꯫ ꯇꯣꯝꯃꯤꯌꯥꯅ ꯑꯋꯣꯏꯕ ꯑꯃꯠꯇꯗꯤ ꯇꯥꯁꯤꯗ꯫ ꯇꯥꯗ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯄꯣꯛꯄꯗꯒꯤ ꯐꯥꯒꯤꯒ ꯑꯁꯤ ꯀꯌꯥ ꯍꯩꯅꯖꯗꯦ꯫ ꯁꯣꯏꯗ꯭ꯔꯦꯀꯣ? ꯑꯋꯣꯏꯕꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕꯀꯣ? ꯃꯥꯅꯤ꯫ ꯐꯔꯦ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯤꯅꯗꯤ ꯍꯦꯟꯗꯕꯅꯤꯀꯣ꯫ ꯑꯗꯨꯒꯅꯦ, ꯇꯣꯝꯕ ꯃꯤꯌꯥ ꯑꯗꯨꯛ ꯍꯛꯅ ꯇꯣꯟꯒꯅꯤ ꯍꯥꯏꯕꯗꯤ ꯅꯤꯡꯕꯤꯒꯅꯨꯀꯣ꯫ ꯍꯥꯏꯅ ꯂꯩꯕ ꯌꯥꯗꯅ ꯇꯣꯝꯃꯤꯌꯥ ꯁꯥꯎꯏ꯫ ꯐꯇꯤꯃꯥꯅ ꯏꯕꯦꯝꯃ, ꯏꯆꯦ, ꯏꯆꯤꯟ ꯏꯅꯥꯎ ꯁꯛ ꯈꯪꯅꯔꯛꯄꯗꯒꯤ ꯏꯆꯦꯝꯅ ꯏꯅꯥꯎꯕꯨ ꯐꯅ ꯂꯨꯅ ꯇꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯦꯝꯒꯤ ꯃꯥꯏ ꯑꯁꯤ ꯈꯖꯤꯛꯇ ꯍꯦꯛ ꯉꯥꯛꯄꯤꯗꯦꯗꯀꯣ꯫ ꯏꯆꯦ ꯁꯥꯎꯕꯤꯒꯅꯨ, ꯑꯩꯅ ꯅꯤꯡꯖꯕꯕꯨ ꯍꯥꯏꯖꯕꯅꯤꯗ꯫ ꯏꯆꯦꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯤꯅꯝꯕ ꯉꯥꯡꯒꯗꯒꯦꯅꯦ? ꯋꯥꯔꯧꯕꯤꯒꯅꯨꯗ, ꯑꯩ ꯆꯠꯆꯔꯒꯦ ꯍꯥꯏꯔꯝꯂꯒ ꯖꯍꯦꯔꯥꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯐꯇꯤꯃꯥꯟ ꯑꯗꯨ ꯖꯍꯦꯔꯥꯕꯨ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯅ ꯍꯥꯏꯔꯒ ꯖꯍꯦꯔꯥꯅ ꯂꯩꯊꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯉꯨꯕ ꯑꯃꯁꯨꯡ ꯇꯣꯝꯃꯤꯌꯥꯗꯁꯨ ꯋꯥꯉꯥꯡ ꯑꯗꯨ ꯐꯣꯡꯗꯣꯛꯎꯕꯅꯤ꯫ ꯑꯁꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯔꯨ ꯂꯨꯞꯊꯈꯤꯕꯗꯒꯤ ꯍꯥꯏꯒꯠꯇꯔꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯖꯍꯦꯔꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯖꯍꯦꯔꯥ ꯎꯈꯤꯗ꯭ꯔꯕꯗ ꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯀꯜꯂꯦ꯫ ꯐꯇꯤꯃꯥꯟꯗꯤ ꯃꯔꯥꯏ ꯍꯥꯏꯒꯠꯇꯔꯦ꯫ ꯇꯣꯝꯕ ꯃꯤꯌꯥꯅ ꯐꯇꯤꯃꯥꯟꯗ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯐꯥꯎꯕ ꯃꯔꯥꯏ ꯍꯥꯏꯒꯠꯇꯦ꯫ ꯇꯣꯝꯕ ꯃꯤꯌꯥ ꯍꯧꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯐꯇꯤꯃꯥꯟꯗꯣ ꯈꯪꯗ꯭ꯔꯦ꯫ ꯖꯍꯦꯔꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯒ ꯐꯇꯤꯃꯥꯟ ꯌꯦꯡꯊꯣꯔꯛꯏ꯫ ꯇꯣꯝꯃꯤꯌꯥꯅ ꯀꯔꯤꯅꯣ ꯄꯥꯎꯁꯤꯕꯣ? ꯍꯥꯏꯅ ꯍꯪꯉꯤ꯫ ꯐꯇꯤꯃꯥꯟ ꯄꯥꯛ ꯈꯨꯝꯕ ꯉꯝꯗꯦ꯫ ꯇꯣꯝꯃꯤꯌꯥꯅ ꯀꯔꯤꯅꯣ ꯊꯣꯛꯄꯤꯅꯨꯗ, ꯀꯩꯗꯧꯒꯦ? ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯇꯣꯝꯗ ꯅꯠꯇꯦ ꯍꯥꯏꯅ ꯍꯧꯅꯩ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕꯅꯤ꯫ ꯇꯣꯛꯑꯦ ꯇꯣꯛꯊꯣꯛꯁꯤꯉꯥꯏ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ? ꯍꯥꯏ꯫ ꯆꯍꯤ 3-4 ꯁꯨꯅ ꯆꯪꯂꯛꯂꯕ ꯑꯁꯦꯡꯕ ꯇꯣꯝꯃꯤꯌꯥꯅꯤ꯫ ꯐꯇꯤꯃꯥꯟꯅ ꯇꯣꯝꯃꯤꯌꯥꯕꯨ ꯁꯥꯟꯅꯕꯒꯨꯝꯅ ꯊꯃꯛꯏ꯫ ꯀꯔꯤꯅꯅꯣ ꯍꯥꯏꯕꯗ ꯖꯍꯦꯔꯥ ꯍꯥꯏꯕꯤ ꯑꯁꯤꯗꯤ ꯐꯇꯤꯃꯥꯅ ꯍꯥꯏꯔꯕꯗꯤ ꯂꯩꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯈꯜꯂꯨꯕꯅꯤ꯫ ꯖꯍꯦꯔꯥꯒꯤ ꯉꯁꯤ ꯃꯇꯧ ꯑꯁꯤꯗ ꯐꯇꯤꯃꯥꯟ ꯑꯁꯤ ꯃꯕꯨꯛꯅꯤꯡ ꯂꯨꯝꯗꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯐꯇꯤꯃꯥꯅ ꯇꯣꯝꯃꯤꯌꯥꯗ ꯍꯥꯏꯗꯣꯛꯇꯔꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ? ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ ꯋꯥ ꯑꯁꯤꯕꯨ ꯂꯧꯕ ꯌꯥꯕ ꯋꯥꯔꯅꯦ? ꯃꯁꯤ ꯅꯨꯄꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕ ꯑꯗꯨꯅꯤ꯫ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯒꯦ? ꯍꯥꯏꯅ ꯍꯧꯅꯩ, ꯈꯨꯝꯅ ꯍꯧꯅꯩ ꯍꯥꯏꯕꯒꯤ ꯈꯨꯝꯕꯅꯤ꯫ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯗꯒꯦ? ꯑꯩꯅ ꯀꯁꯝ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯈꯣꯗꯥꯏ ꯀꯁꯝꯅ ꯈꯪꯁꯅꯨ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯄꯥꯟꯈꯤꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯅꯠꯇꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯕ ꯍꯦꯛ ꯇꯥꯔꯕꯗ ꯏꯕꯨꯡꯉꯣꯗꯕꯨ ꯄꯤꯗꯅ ꯍꯦꯛ ꯇꯣꯛꯈ꯭ꯔꯕ ꯐꯇꯤꯃꯥꯟ ꯕꯤꯕꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯔꯣꯏ꯫ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯈꯤꯒꯗꯕ? ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯤꯕꯗꯣ, ꯑꯗꯨꯗ ꯑꯩꯅ ꯊꯥꯖꯗꯕ ꯑꯃ ꯂꯩꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯖꯍꯦꯔꯥꯁꯦ ꯏꯕꯦꯝꯆꯥꯅ ꯄꯨꯔꯦꯅꯦ꯫ ꯃꯗꯨ ꯆꯨꯝꯃꯤ, ꯃꯗꯨꯕꯨ ꯀꯔꯤ ꯂꯩꯕ ꯄꯣꯠꯅꯣ? ꯃꯗꯨ ꯃꯤꯠꯀꯨꯞ ꯑꯃꯗ ꯀꯥꯏꯖꯕ ꯄꯣꯠꯅꯤ꯫ ꯃꯗꯨꯗꯨꯝ ꯇꯥꯟꯅꯁꯤ꯫ ꯍꯥꯏꯅꯗꯨꯅ ꯑꯅꯤ ꯑꯁꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯖꯍꯦꯔꯥ ꯅꯣꯚꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫